Hello mayam, ngasidi ay egg puff semge tawbane. Adugi yerum ahumkhak phutnaba thangkatle. Yerum je saure si munba ngaiba oina maida khara laure tan taknaba. Maida sida thum khara hapire. Thum je aina hapije khitang chamlap tai adugi mayam khitang hena adum hapiyo. Sidagi aduga achathaw kharaga hapage tan totnaba tan takpagi adumaina tottoinebako. Achathaw hangam thaw adum hape aina achathaw khara hapire aduga siga chanaba adum isingdo yengaga changdo hapaga tan suaina totpiraniba. Main totlaga phajana tawre hakanda totpa loire hakanda ngatang tawraga atopa machal semingaida ngatang sise kaino pot amna tengon amna kupsalaga thammage ai. Thotoknaba ngatang sumain kupsala thammi kanda tilau kharaga moro tepa ama khatangga hape. Angang yawbanina aidi morokto yam tawdeba ichaju pijadoine adugi morok tekpado amakhak tawre aduga khangda thaw haire hojik hangam thaw khara amga hairaga hojiki tilauga morok tekpaga se jeera khara hana hapaga aduga ngaure. Ngatang ngauraga khara tawrakanda khatang munjalakanda machu khara hapire aduga morok suba khitang amga hapchale aduga garam masala gumba adum hapningasu adum happa yaibako ado aidi haptre aduga si ngatang ngaubirani masaga chang yengaga masaga chanaba thum khitang amga hapchale thumje tawraga aduga ngatang ngauraga si mullakanda adum muthatlaga thamgrani. Machuje sumaina khitang brown changjala-kando khitang phajana munjale harakanda aduga muthatlaga thamgrasebako ngatang mo sije mo atopa mo prepare tawnaba. Somda tingkot macha amada maida chamas 2 amaga laure. Aigije watana amuk tawe amuk totne adugi chamas 2 phadeba khitang lamsam khara laubane adugi chamas 2 laubiro aduga thaw khara haibiro thawduga maida siga phajana sana mix phajana amaga tawraga mix phajana tawraga thambiro tan ta'akanda horen taidoine. Maidaga gaje phajana totlaga sumain thambire aduga ngasa aina khumjala thamgiba maidado loina thottoe adudo matum tawraga ai tan taknaba size chawrakna semtoage aduga tan takdoine. Tan matum taba loisale sije matum taraga thaw khitang haire tan taknaba. Tan takpase ama tanga ngaubagi pana takpado adumaina yam pana takdoinebako aduga yam pana phajana santoaga takpirani. Tan 5do loina layer 5 semdoineba adugi tan 5 adu 3 tang semasu yaiko kaigumba layer 3 muktang oirasu yai. Aina sida semije 5 seme aduga 3 oigera 4 oigera khitang handaraga tawrasu yaiba yam thammalleba aigido. Thammalle habdi tawridi phaba microwave da tawba nattabna oven da nattabanina manungdo thot yam thot laumanbagi tawe adumaina pamdragadi adum khara handaraga tawrasu yaye 3gumbatang layer aduga tanje sumaina mathang loin takpirani aduga ngasaigi tan amagi mathakta ngasaigi totkhibado moidaga thawga totkhibado sije phajana santoaga taibirani
ꯑꯗꯨꯒ ꯁꯟꯗꯣꯛꯑꯒ ꯑꯗꯨꯝ ꯇꯩꯔꯒ ꯃꯩ ꯃꯊꯛꯇ ꯑꯃ ꯇꯟꯁꯦ ꯂꯣꯟꯖꯜꯂꯒ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯈꯤꯗꯣꯏꯅꯦꯕ ꯁꯤ ꯇꯩꯕ ꯂꯣꯏꯔꯒ ꯁꯤꯒꯤ ꯃꯊꯛꯁꯤꯗ ꯇꯟ ꯑꯃ ꯍꯥꯞꯆꯤꯜꯂꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯁꯤꯒꯤ ꯃꯊꯛꯁꯤꯗ ꯑꯗꯨꯝ ꯇꯩꯔꯒ ꯂꯦꯌꯔꯗꯣ ꯑꯃꯃꯨꯛ ꯍꯥꯞꯄꯒ ꯃꯊꯛꯇꯨꯗ ꯑꯃꯨꯛ ꯇꯩꯕ ꯑꯗꯨꯒ ꯑꯃꯨꯛ ꯍꯥꯞꯆꯤꯟꯕ ꯇꯧꯔꯒ ꯂꯦꯌꯔ 5 ꯑꯩꯅ ꯇꯩꯁꯦ ꯇꯟ 5ꯅꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯊꯥꯡꯅ ꯐꯖꯅ 3 ꯊꯣꯛꯅ ꯇꯪꯈꯥꯏꯁꯤꯗ 3 ꯊꯣꯛꯅ ꯈꯥꯏꯗꯣꯛꯄꯤꯔꯅꯦꯕ ꯄꯥꯔꯠ 3 ꯊꯣꯛꯅ ꯊꯥꯡꯅ ꯑꯩꯅ ꯇꯩ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯀꯛꯄꯤꯔꯣ ꯑꯗꯨꯒ ꯁꯤ 3 ꯁꯨꯃꯥꯏꯅ ꯀꯛꯊꯠꯄ ꯂꯣꯏꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯀꯩꯅꯣꯗꯣ ꯌꯦꯔꯨꯝꯁꯤꯡꯗꯣ ꯇꯪꯈꯥꯏ ꯇꯥꯊꯣꯛꯄꯤꯔꯣ ꯑꯗꯨꯒ ꯁꯤꯒꯤ ꯁꯔꯨꯛ 4ꯁꯤꯒꯤ ꯑꯃꯗꯀꯣ ꯉꯁꯥꯏ ꯇꯤꯜꯍꯧ ꯀꯩꯀꯥ ꯉꯧꯔꯒ ꯊꯝꯈꯤꯕꯗꯣ ꯑꯗꯨꯗꯣ ꯇꯤꯜꯍꯧꯗꯣ ꯈꯔ ꯍꯥꯟꯅ ꯇꯤꯜꯍꯧꯒ ꯃꯣꯔꯣꯛ ꯑꯇꯦꯛꯄꯒ ꯉꯧꯕ ꯃꯤꯛꯆꯔꯗꯣ ꯑꯗꯨ ꯍꯥꯟꯅ ꯈꯔ ꯍꯥꯞꯄꯤꯔꯅꯤ ꯑꯗꯨꯒ ꯌꯦꯔꯨꯝ ꯇꯪꯈꯥꯏ ꯑꯃꯃꯨꯛ ꯍꯥꯞꯄꯤꯔꯅꯤ ꯑꯗꯨꯒ ꯐꯖꯅ ꯌꯣꯝꯖꯟꯗꯣꯏꯅꯦꯕ ꯌꯣꯝꯕꯁꯦ ꯑꯍꯥꯟꯕꯒꯤ ꯂꯦꯌꯔ ꯑꯃꯅ ꯍꯥꯟꯅ ꯐꯖꯅ ꯀꯩꯅꯣ ꯇꯧꯕꯤꯔꯣ ꯑꯃꯈꯛꯇꯪ ꯁꯦꯠꯀꯠꯂꯒ ꯑꯗꯨꯒ ꯑꯃꯅ ꯐꯖꯅ ꯂꯣꯏꯅ ꯌꯦꯔꯨꯝꯒ ꯀꯩꯅꯣꯒꯁꯦ ꯃꯁꯂꯥ ꯃꯤꯛꯆꯔꯁꯤꯒꯁꯦ ꯐꯖꯅ ꯀꯣꯚꯔ ꯇꯧꯅꯕ ꯐꯖꯅ ꯁꯤ ꯍꯥꯟꯅ ꯔꯦꯞ ꯇꯧꯕꯤꯔꯣ ꯁꯤ ꯔꯦꯞ ꯇꯧꯕ ꯂꯣꯏꯔꯦ ꯍꯥꯏꯔ ꯀꯥꯟꯗ ꯃꯈꯥꯒꯤ ꯂꯦꯌꯔꯁꯤꯡꯁꯦ ꯑꯃꯨꯛ ꯑꯗꯨꯝ ꯃꯊꯛꯇ ꯑꯗꯨꯝ ꯌꯣꯝꯖꯜꯂꯅꯤ ꯁꯥꯏꯠ 4ꯃꯛꯇꯒꯤ ꯁꯨꯃꯥꯏꯅ ꯂꯣꯏ ꯌꯣꯝꯖꯜꯂꯒ ꯑꯗꯨꯝ ꯃꯊꯪ ꯑꯇꯩ ꯇꯟꯁꯤꯡꯗꯨꯁꯨ ꯂꯣꯏꯅ ꯌꯣꯝꯃꯒ ꯁꯦꯝꯕꯤꯔꯣꯕꯀꯣ ꯑꯗꯨ ꯁꯨꯃꯥꯏꯅ ꯑꯩꯅ ꯁꯦꯝꯃꯤ ꯁꯨꯃꯥꯏꯅ ꯁꯦꯝꯕꯤꯔꯣ ꯑꯇꯩ 4ꯁꯤꯁꯨ ꯁꯨꯃꯥꯏꯅ ꯂꯣꯏ ꯁꯦꯝꯕꯤꯔꯣ ꯑꯗꯨꯒ ꯊꯥꯎ ꯈꯔ ꯍꯩꯔꯣ ꯊꯥꯎ ꯌꯥꯝ ꯆꯪꯗꯅꯕ ꯁꯣꯁꯄꯦꯟ ꯑꯄꯤꯛꯄ ꯑꯃ ꯂꯧꯔꯦ ꯊꯥꯎꯁꯦ ꯁꯨꯃꯥꯏꯅ ꯉꯥꯒꯨꯝꯕ ꯕꯣꯔꯥ ꯍꯧꯕ ꯑꯣꯏꯒꯦꯔꯥ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯇꯥꯎꯈꯤꯕꯒꯤ ꯑꯔꯦꯝꯕꯁꯦ ꯊꯥꯎꯗꯣ ꯑꯗꯨꯝ ꯃꯅꯤꯡꯗꯣꯈꯔ ꯌꯥꯝꯅ ꯑꯗꯨꯝ ꯂꯦꯝꯍꯧꯕꯅꯤꯅ ꯑꯗꯨ ꯆꯥꯕꯗꯣ ꯐꯠꯇꯕꯅꯤꯅ ꯍꯩꯗꯣꯛꯈꯤꯕꯗꯣ ꯄꯥꯝꯃꯨꯏꯅ ꯑꯩꯅ ꯑꯄꯤꯛꯄ ꯂꯩꯅꯦꯕ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯌꯨꯝꯗ ꯆꯥꯕꯅꯤꯅ ꯍꯦꯜꯗꯤ ꯑꯣꯏꯅ ꯆꯥꯅꯕ ꯃꯌꯥꯝꯁꯨ ꯁꯦꯝ ꯇꯥꯔꯗꯤ ꯁꯨꯃꯥꯏꯅ ꯑꯄꯤꯛꯄ ꯂꯩꯔꯗꯤ ꯁꯨꯃꯥꯏꯅ ꯇꯧꯕꯤꯔꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯂꯣ ꯇꯨ ꯃꯤꯗꯤꯌꯝ ꯐ꯭ꯂꯦꯝꯗ ꯁꯨꯃꯥꯏꯅ ꯇꯞꯅ ꯀꯩꯅꯣ ꯇꯧꯔꯒ ꯑꯗꯨꯝ ꯑꯣꯜꯂꯒ ꯉꯧꯕꯤꯔꯣꯕꯀꯣ ꯇꯥꯎꯔꯣꯕ ꯃꯩꯁꯦ ꯌꯥꯝ ꯀꯩꯒꯨꯝꯕ ꯀꯟ ꯇꯥꯔꯗꯤ ꯃꯩꯁꯦꯈꯔ ꯀꯟꯅ ꯇꯧ ꯇꯥꯔꯒꯗꯤ ꯃꯅꯨꯡ ꯆꯪꯕ ꯋꯥꯠꯄꯅꯦꯕ ꯑꯗꯨꯅ ꯃꯩꯗꯣ ꯄꯤꯛꯅ ꯇꯧꯔꯒ ꯇꯞꯅ ꯑꯗꯨꯝ ꯃꯨꯜꯍꯜꯂꯣ ꯇꯞꯅ ꯈꯨꯝꯖꯤꯜꯂꯁꯨ ꯌꯥꯏꯌꯦ ꯑꯗꯨꯒ ꯃꯊꯪ ꯑꯇꯩꯗꯨꯁꯨ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯉꯧꯕꯤꯔꯅꯤ ꯑꯇꯩ ꯂꯩꯍꯧꯔꯤꯁꯤꯁꯨ ꯃꯊꯪ ꯉꯧꯅꯕ ꯑꯃꯁꯦ ꯕ꯭ꯔꯥꯎꯟꯈꯔ ꯆꯪꯉꯛꯑꯦ ꯑꯗꯨꯃꯥꯏꯅ ꯂꯧꯊꯔꯒꯦ ꯑꯗꯨꯒ ꯃꯊꯪ ꯑꯇꯩꯁꯨ ꯉꯧꯔꯒ ꯂꯣꯏꯁꯤꯟꯕ ꯌꯥꯔꯅꯤ ꯑꯦꯛ ꯄꯞꯀ ꯊꯛꯅꯕ ꯆꯉꯥꯡ ꯑꯃꯒ ꯂꯣꯜꯂꯒꯦ ꯇꯦꯖꯄꯇꯥ ꯃꯅꯥ 2ꯈꯛ ꯆꯥꯝꯊꯣꯛꯑꯒ ꯍꯥꯞꯆꯜꯂꯦ ꯏꯁꯤꯡꯗ ꯑꯗꯨꯒ ꯁꯤꯡ ꯑꯃ ꯐꯖꯅ ꯈꯣꯛꯑꯒ ꯆꯥꯝꯊꯣꯛꯑꯦ ꯑꯗꯨꯒ ꯂꯣꯛꯁꯨ ꯈꯔ ꯆꯦꯜꯂꯦ ꯑꯗꯨꯅ ꯁꯤꯡꯁꯦ ꯐꯖꯅ ꯁꯨꯔꯒ ꯑꯣꯏꯅ ꯍꯥꯞꯄꯒꯦ ꯁꯨꯔꯒ ꯍꯥꯞꯆꯜꯂꯦ ꯏꯁꯤꯡ ꯁꯧꯕ ꯉꯥꯏꯔꯒ ꯏꯁꯤꯡ ꯁꯧꯒꯠꯂꯛꯑꯀꯥꯟꯗ ꯆꯤꯅꯤ ꯆꯥꯃꯁ 2 ꯈꯤꯇꯪ 2.5 ꯑꯃꯒ ꯍꯥꯞꯆꯜꯂꯦ 2.5 ꯑꯃꯒ ꯑꯗꯨꯒ ꯆꯥꯗꯤ ꯈꯔ ꯀꯨꯏꯅ ꯁꯧꯔꯤꯈꯩꯗꯤ ꯍꯥꯎꯋꯦ ꯑꯗꯨꯅ ꯉꯥꯛꯇꯪ ꯁꯧꯍꯜꯂꯒꯦ ꯉꯥꯛꯇꯪ ꯕ꯭ꯔꯣꯡ ꯁꯧꯍꯜꯂꯒ ꯁꯧꯒꯠꯂꯛꯑꯀꯥꯟꯗ ꯆꯥ ꯃꯅꯥ ꯈꯤꯇꯪ ꯍꯥꯞꯆꯜꯂꯒꯦ ꯆꯥ ꯃꯅꯥ ꯍꯥꯞꯄꯒ ꯁꯦꯀꯦꯟ 10-30ꯃꯨꯛꯄꯨ ꯐꯥꯗꯤ ꯁꯦꯀꯦꯟ 10-30ꯃꯨꯛꯇꯪ ꯊꯝꯃꯒ ꯑꯗꯨꯝ ꯃꯨꯊꯠꯂꯒꯦ ꯆꯥ ꯃꯨꯊꯠꯂꯒꯦ ꯂꯣꯏꯔꯦ ꯑꯩꯒꯤ ꯉꯁꯤꯒꯤ ꯆꯥꯅꯕ ꯌꯥꯔꯦ